Hello Manipur tabi riba singbu ahan ba maktada taram nokchari ngasi si rai numit ni haksel gi wina lokhotchari ba live phone in program gi hiramsi hojik tu su koi gi ningsing biki ba covid Laichat Manungda koina Thengnaba black fungus laina Dr. Singna mucormycosis hairaga su tapi hiramsi gi matang da miyam na khangbining ba sing hangbina gi damaktai koi gi telephone number ahan bada amuktang ningsing jage note toksin biu 93623 27078 amuktang ganing singjage 93623-27078 hairiba number sida dial to biraklaga ngasigi expert oina lengchin bigadori ba sina SHIJA hospitals ki consultant ENT surgeon Dr. Moirangthem Niteshore ni Dr. na chillaba matam kaithopiduna lengbirak pasiam na nungai jai Dr. Butara nokcheri thagacheri aikogi studio gi telephone sisu hujik hangdoktana thamjarabanina Miyamna Dr. Dagi Khangbining Wafam Singh Hangbibi Yaragani Hogdokchabasi Dr. Black Fungus se Maruina Andaki COVID Manungsi Days the Miyamna Yamna Kinaba Adugumba Laina Moina Koina Tanaki Pauche da Karita Mayama Masigi Matang da Miyamna Aduna Masigi Black Fungus si Karino Aduga Masi Kayamna Handaki COVID Manungsi the COVID ki Mamang da Sulay Kibra Hibernaching Bagi Hogdokpagi Warol Kitang Tambio Thagachari tamo black fungus habisi handaki matang sida covid la matung da especially second wave la matung da yam kanna mayam da khangna ba hore tawdabu masigi leina se hana mamang da covid la tringi mamang da su lerami adubu yam tangna lerami yam toina thokpa leina nate doctor masi fungus makhalamana koi mucorales haba mucor haba fungus makhalamana thon bani masi karamba misingda maruina thonge hana mamang da covid la tringi mamang da ge blood transfusion kenogi blood organ transplant tawugumba adagi cancer gi treatment chemotherapy tawugumba yamna sathina diabetes uncontrol oina leiba mi gumba masagi immunity yamna down chatpa lymphoma blood cancer gumba na ba misingda hoi ekoi gi sagi ngakthok chanaba sakti si yamna sontana leiraba kanglup mioi kanglup singda yes adugumba misingda hana masigi leina se tarami adubu moidasu adum masi yamna tangna tarami doctor adubu handaki covid lakhro matungda covid na khogi immunity decrease ta honba amaga adigi blood sugar control toba wat pa amaga adigi loina na matam amada ngasagi covid ki layeng da akhoi monitor tawda bida yamna steroid yamna chakiba masisu factor amane haina adum longnari mayamna aduga masigi si oirakpagi maram se doctor hujik takpire hana digi su leibani adubu yamna di tangna thokpa adugumba fungus mucosina thohanba mucormycosis haina doctor singna haibiba black fungus sina ekoina haibada khara nungaire masina hekta angangchu ahanchu khudimukna sina hekta nungaire adu masigi si kadai degi changakpano haibaduma ekoi khangagadi masi changhan dananabagi aduga ngakthok chananabagi ekoina khangadoribanina masina hakchang da kamdona kadai degi changakemda takpi black fungus se masi asengbadi black habisi masi lakpagi reason amtanga haijaramge mayamna gyan henna gyan oinaba asengbadi masi mucormycosis natraka mucor harba fungus se black nate mase amuba nate hoi adubu mana infection tawgraba matungda akoigi igi singli se masi se phunjal halle doctor maside directly attack tawraga masi igi singli se phunjal halle aduna magi makha ta ba e chain gadaba phanggadaba masagi machinjak phangjagadaba part se phanghandrabnina madugi part to season ba horani nauksi season ba horakanda awigi machu se doctor tongsagi natraga flesh ki natraga muscle gi machu se skin gi machu se murakani ba hoi adugi murakpaduna marmorga mayamna madude launaraga black fungus haina mayamna khangbada nungaina ba tabada hena khangnaba mong amromda masi puthorakpane hoi fungus masamakti amuba akoigi medium am natte heba natte fungus masamakti muti hoi aduga tapio doctor aduga masi lakwa matam se
masidi magi spores ena fungus ki marugumba haitar doctor masi adum nungsit yaujaba kanoni koi pai duna leiba mi khudimaktan exposed to we aba paramani tawbadabu akoigi immunity na pharing khaidi masina hakchang da changa su hakchang na dung athuk jakiba hakchang da mana invest to bungam daba adubu immunity na sondarak matam da di masina hakchang da changa ga hakchang da directly infector opangam ba aduna sok pangam ba aduga mana nungsit yaubna hamba sor honjan basta naton sinuses sidesta hana thengnare aduna naton ne sinuses ne mid ne brain ne yobuse masisina approximately more than 90% di laina di total laina sigi mucormycosis total laina sigi 90 more than 90% di sinus ne mid ne brain ne sidesta ayamba akoina masi panjarabada rhino orbito cerebral mucormycosis kawe rhino hargana naton la orbito hargana mid lere cerebral hargana brain gi lere aduga mucormycosis sinataba atopa khoigi lungs ta tawbasu lei GIT id gastrointestinal tract khoigi parinda adunda tawbusu lei saruda tawbusu lei skin da tawbusu lei masi makhal makhal lei tawbudabu khwaidigi common oiba masina mayam sigi 90% haidi ayambana sidaisda masina naton se hoi ENT naton gi part se de ayamba hogale hoi phone call ahan bam talo khochage hello hello tajare ming le from habiraga dr rohang hangbiro good morning tajare you didn't run on like the game of the ko desa abe takpio ikina isana masigi laina si olisho doctor na hojung si takpiri masi isana masi laina si orangani ha giting ne base hoi hoi mato ko khangbo nong ko ge do masi lain basi adamak mai pa na lain bangam bagi malam plera ha bagi pani ngasai kokphai suja fungus sina mucor sina changraba matungda hakchang da kari kari torake isana chingnajaba yaba khara takpiyo masi asengmudi mucor sina changa matungda magi naton gi part sina tagan mana thengna ruba jaga sida hauba horakadawne aduga hauba horakpa sidegi hauraga hamba hauba hek hauba matam di mayam su kanam su khangna roi hadi masi normal oina dum akoisu mi su chapmana na dum laigani tawbada bu mana sum henjalak pasina marmorga magi soiba jaga tugi matungina sign symptom budi khenare adu aina ENT gi part ma aina panjarabada karigumba misina covid natraga yamna severe diabetes uncontrolled diabetes kumba lairaba natraga steroid kumba yam sina hibagumba lairaba ko doctor masigi matungda report over budi numitarani matungdegi dum report over hawi tabudabu khwaidi commonest oinadi hafta ani ahungumba lanchalaba matungse sarwai jaga sida khwaidi common oi sigi matam sida karigumba naton manungda khanghaudana natraga hanjan nahi tarakpagumba maram thodonapna leitabida adigi naton manungse khare yamna kasalakpagumba hadi higi khare ka ba harga higi amotpa myam henjan pakshan baitar doctor sugumba tawsalapagumba adigi maigi yagi hek nakan mathakse masi jaga sida bangbang hek lorokba paibada thengbada atai atopa side siga sensation manaraktabagumba doctor natragana khigi mid ki maning oi natraga mid ki manung jaga sida yamna chikpa phawbagumba doctor natragana khigi mid ki akoibe sida pongkhalakpagumba natraga mi se fever se unrelating oina hadi handa debida amu ngai covid ki fever du pharaga mu kona mu pak lepta bide hoglapagumba doctor natraga na khoi mi se gyan mangakpa chorom paron lolakpa sugumba mayam si hek thengnabi ba natraga khangbi ba natraga chingnabi ba lairagadi yamna thuna masigi diagnosis ama ta hongnaba akhoi gi doctor ga tana bi gadam ahoi phone call amta lo khachage mo hello hello tajare ming le from habiyo tamo ai togrehi na bonwan digi bonme manang ne ba hoi bon bi habiyo tamo ko je ojikse covid ke vaccine je first dose second dose kapta re masi da koi oje he fungus lakna ba koi masi tha dose obgi kap ke draka lai ba si gatang da to dik khangin bai tare hoi pani government magna di masigi vaccination program da ahum suba vaccination gi dumadi huji khanadri
ado kari hai tare doctor dagi akup tabisi masigi vaccination gi matang da second dose podi hoji government approve taroga lejare adubu some countries the Israel gum da third dose pok pi ba yawi haina report onari adubu India gi oina masi government gi policy matung ina chatpi bana phai hena khanje ai gi oina haijarabadi adubu covid vaccination sindi masi sungo soidena tokhopi ga dawni maramdi masina covid si changaba even akoida changaba matung phawda masigi severity ki chance yamna handale mana changbal oi thingmedi ngamdaba yai tawbudabu severity haidi henjanna sokjanna hospital la pukhalaga complication mayam am thokpagi rate che mas yamna handarani adun hospitalization ki chances se haidi yamna severe ogadabu miduna kitang moderate he oina hegle hobugumba adi moderate ogadabu miduna kitang mild oina hegle hobugumba nataga akoina tajabada doctor hujikti mamang di ICU ki bed se phangnadadana angakpa covid ki adu hujikti kitang madugi load pressure se kitang handarakpagumba at least covid related se yes hantek vaccination sina fazana mapung phana tarokpadagi di covid ki chance yam handare plus ICU natragana yamna severe na sathina na bagi chance yam handare hanaga marama manaruje marama kogi vaccination na he horokpa natraga tholo tribe matam du di mayamna ICU bed phangnadabagi oxygen phangnadabagi hospital gi bed phangnadabagi yamna chauna awaba lerami doctor adubu hujikti madu mayam gi gyan ta bu henkalakpa adagi hitang social distancing su phai ngaknarappa masina maram oraga vaccination amma toksalakpa masina maram oraga magi severity ki change handaramni hujikti hospital admission gi rate even positivity rate mayam sil oina mathang oina sum handare hoi masi makhata na handarakni habi asa ju tokje mane koi khudi mak yamna responsible oina isana togada bai thokju karino do khoi punna khangminaraga di gyan taminaraga di any laina akoina dum madu maithiba pibangam gadori bani ayek laram kudamni phone call am tak lokha chege doctor hello tajare mingle from habiu nikuti bagi ang manglem takpiu masige bet pangasibulsi matokram na kamai to na thorma na thomra kopai jana thomra do da tarjim dang tajane ma haugalakpadagi khana jara sigi area sini anyway doctor khara dum takpiu masi black fungus me anu mycorrhizae hainari bisi fungus makhala mana thon bani fungus si masi akoina mycorrhizas kawe fungus si magi spores hai tare magi maru se adum nungsit adum yauduna lejabani tabudabu nungsittagi akoina sor honjama matamda chingchalaga natonda khanauda gaida taro changkhraga masigi attack se horakadoi ne khoda tabudabu mi khudimakta aina ngasai su panjakhre mi khudimakta masi naba nate akoigi maruina immunity down chatpa immunity yamna sonba mi singda maruina masi nagaldi hanadi yam tanar me tabudabu hanta covid lakpadagi di covid maruina second wave lakpadagi di magi immunity chance amna handara abnina anoba new variant sinasu maduda mating pangamgadra haina mayamna asato mayamna research na jukra adum indicate tawri hoi masina hakchangda changakpa matamjida hakchangna ngakthokpai ngambagi capacity do niamaga leitaragadi mana changakpada kanasu thingbinaba leitre habi mongda mana changaga akoida hakchangda infection tawbusingami ahoi aduga masigi si doctor aikoina masai doctor na takpibada masi masagi immunity hakchangi ngakthok chanana pangan du sondana leiraba say for example akoigi transplant patient sing adagi cancer na nadana leiriba adagi ate diabetes control togdaba mayam sida immune system ji kitang sondana leiba matang du dai sima takpire ado masi covid ki patient sing khakta dai koina khanna gadra natraga normal akoidasu anytime adum changaga karigum aigi immune sonba timing du oiruragadi kano sina ngasai muker kokphai suja sina khare yamna isada changi tare inkol suba khangde karige sigumba da changraga no torpo yabagi chances leibra masigi matang se akoigi immunity sonba haise immunity khara khak sondaraga look like khara tawraga hekta immunity sondaraga ai heta mycorrhizae nani habadi natte tawbudabu magidi immunity je khara ka hena ma sonba ma darkar oi maruaina masi nagi haib taraga dinatraga fungus na changabda changna thingbung ngamroi ngamhaloige hai taraga di akoigi isagi immunity si amna khara hena ka hena ma sondaba ma changi aduga icham chamna immunity
immunity kitang down chapa mi da di thodona generally am kana tawbudi nate tawbudabu masigi matang sta ina panjaning se kaigumba covid narure natragana by chance ngasagi transplant taruba patient gumba natragana blood cancer gumba naruba missing natraga diabetes ta control tawdaba tawbungam daba missing sugumba missing leiragadi akoina maru oina chection ba ama haiba amadi daka ioi do ore okay masigi section basida maru oina akoina yamna focus tawningi se fungus iding asagi amorakai dagi ising manin khra hena chenba jaga natraga pathigom thigum haigadra pataudi langthokpa natraga pathaba leiba jaga singda yamba leiganba ponina adugumba any person ama asumagi condition da leirure hai taragadi madugumba jaga se yaring khai lehendana hona ba marks yaring khai sijina biba aduga khongkhud yam toina hamtok biba adugumba ama amora ka empire hadi yaring ei khutta aswapan yaudaba mising no ina to biba natraga gloves kumba o sijina tarag so adugumba sijina biba masi yamna maru oi chang taraga su thingbangam na bidong okay phone call am tagalo kachege hello Tazare ming le from have you Thai to jere come on laga de Devendra ne sa Devendra tapio sa I know je khangjening si doctor de to black fungus na ba mi ma se masi khoi na ma ga loina ba thengna ba masi hakcha khoi da karim ta to idra ha bi de khoi gi ju jingdar ba ma na khangle ba su mai na ma si so khoi na thengna ma ta longna gambra longna idra khoi na du ga masi ma na ram matam ma on da seba si karamda tawdagi habesi matang ru doctor kitang khanggening bai ta yani sa pani yamna maru ba wafam ama ori masigi wafam se doctor ahamba manipur da india gi atai states in da loi namak fungus laikraba matungda manipur da lerak matam da mayam da masi yamna chawba impact ama matam da leiki ge headlines ga pinadana matam da leiki adubu masigi matang da akhigi isam samna haijarabada black fungus haise ai isagi immunity da depend tawba pone aduna aigi immunity na faragadi black fungus pak changoi aduna thangna ba mi da aina seba tawragasu aigi immunity faragadi madigi aingonda changa pe thodopo hom leite changa su ai sana nga thukcha na bugi sakti wangna leiri bane ba pot ne aduna masi mi ama digi mi ama da launai habadi thodona leite hoi aduna di masi yam saphaba akhoi mateng yamna oiba haitare hoi aduna anaba seba tobiba matamda nungsi na care lawraga dum seba tobiba da karimta kaiba leite do karimta thudona kaiba leite hoi degi doctor phone call am taga lokachege hello adagi doctor hujiksi chingnaba case ama lai hospital doctor gi nakte lai kamdona masi black fungus ne je confirm to bi aina ngasai panjakri ba symptom sing to maduga loina na ma history of covid na rubagi huji ki condition ji hajara ba dego history of covid na rubagi natraga covid chingna ba laina amana test ta hodrabasu chingna ba laina amana leiraba natraga na magi confounding factors natraga contributing factors hairabadi samna diabetes ku ba leiraba hadi hanagi laina immunity down chapa ba cancer adugumba leiruba missing oragadi plus ngasai gi mangonda clinical factors singdu leiragadi akhoi gi yamna thuna madugi endoscopy tawba darkar oi madugi scraping hadi fungus to identify tawna ba thaba darkar oi CT amasung MRI lohuba yam thuna lohuba darkar oi masida aina hanjan ngasai gi thuba yamna fast oina tawba haiba ma hanjan panjari se kaigino da black fungus ina masina once infection tawkhraga mana spread tawba horagadi in terms of days and hours hadi numit kharani da natraga even pung kharada magi henjan be changji jara henjan ba jagoi khangye doctor aduna masi yamna nganna ngalibagi stage da masi identify ta hoba madu treat ta honu ba hono hoba plus ngasagi delay se yarim kai in any condition delay tawdana ba hona bi masina nganna tawri matik man nganna magi treatment chathari matik mana sokten bai chang handarakani natragana akoi da disabling oiba condition ama lahan bagi chang handagani mana thengdari matik adu myam mathang sum santokini hoi aduga masigi treatment da yamna problem ose surgery as well as medicine animak
punna chaminaba khong thangminaba ma darkar oi surgery sine kadai da karamba hakchangi organ si da changaga to doribuna doctor tapiyo kari lokthoknaba pandamno surgery se surgery ga badagi hidaki role sika animak se punna chamina dragadi masigi treatment se thogana kanaba phangde akoi diam nungai khidaba tanja khra su leja khre maduna ai masi mayam da angtang fazana su gyan tanaba haijaningi tapiyo masi akoina surgery operation si yamna dakar ori si kaigino hairda ngagi fungus ina hakjang de attack tor matungda asigi igi singli se masi directly attack tawi igi singli se attack tawrabnina hakjang gi atoba part chingda i chelaga magi machinjak picharaga healthy oina leijaga dobse masi je i je thingjan gi doini man doctor ade i je thingjan grabnina madugi jaga do SHIJA halle SHIJA halamnina madugi jaga du da amuk fungus ina hena growth ropgi hena monda machinjak pijabaga chamanare doctor atopa mana karigumba akoina antifungal hidak se akoina pigen haitaraga su madu ida mukka kaptoini natragana charaga khage chakhau digi intestine digi absorb toraga ida mukka laktoini now ida la iba hidak se masi se karigumba aina yohaningi ba destination du singi duna punjala laikraga di mana yohaningi ba destination du sungyo he yonga maro adudi kamaina madugi jaga du hidak tharaga su kyam kamaina kanni aduna madugi SHIJA iba jaga to madu surgery na lokthokpa masi debridement ka we debridement habis di ngasagi SHIJA iba natraga hingaroi da ba jaga to madu jaga to lokthokki ba dakar we madu masina maramoraga kigi naton gi manungi turbiness oigera natraga na sinuses oigera natraga na mid bu changera masigi jaga mana hek changu so jaga singche loi lo thok pa kar oi aduga hidaki masida ista hidak su yaw da ba yade haisina hidaki role sina karino habda microscopic spread di akoina min uba ponate aduna microscopic spread se masidi amuk ngasagi lemhori ba khara khak khaji khak to madudi amuk ngasagi hidak to na surgery na main oina lokthokhrabani na lemhori ba khara khak to adudi hidak na changaga madu fungus se hatpang ngamnabagi damakta hidak sung darkar roba doctor aduna animak se amatang tawbada sungya hayadaba animak se punna chamina surgery ga hidak ka punna layeng base hello Tazere. Mingle from Haibiro. Good morning, sir. Good morning. Sir, I Biswajit. May Laichat din sir. Tapiyo Biswajit. Sir, aina Dr. Khangini se khoi fungus ki khoi hakchang gi abdomen manung sida adu ma si equation to ngambra. Mana tapoga adu function to ngambra adu loina na khoi karigumba hakchangda karigumba ai hakchang ba kiri sarusida ko asopan leidaga su masi fungus ina changa kanda masi attack to ngambagi chance le ba simoktan khangni sa hoi phani masigi matang da fungus ina aina ngasagi panjaki bida nozen sinuses sina khara toina tawre aduga masigi haidarak bida lungs na tragana khigi intestine da moisina changaga moina intestine da directly infect toba ngami hena panjare aduna fungus se adugi hakchangi manungi jaga sida adumma se leiba ngami attack toba ngami tawbudabu masu hakchangi immunity sonba amadi dakar ioi de oi immunity sonda ba mi de di masu pak ngamde because hakchang na dung ngathok chaiye hoi aduna adigi plus ngasagi covid na ruba natragana immunity sonba gi condition leiba missing de oragadi khongkhut sok aga ngasagi amora kai pipe se yaring khai to biroi do lairiba condition sida hoi adu ngasai doctor nan panbibada covid ki manung sida ise khoini am kan thengnari che covid na hakchang gi ngakthok chanana ba sakti immune system si sondahan bagi wafum do madi khoi loinamak tanare khangnare aduga si hana ai si sugar karim to wangam draga su handak si covid ki sida ise covid positive oirudagadi maduna induce tawdana maduna ai si amuk sugar wanghalakpagi case amaga taje sigi matang da su kitang black fungus ka mari len kitang takpi masi am important oi haidi mayam na sum leiba matam da covid na ding matam da ai kaim torom da ai blood sugar su kaim torom de loi normal level ne leirami haiba mi mayam am leirangani adu covid na matung da koina smaina blood sugar su wangkhale masi bu kai gino haina khanba mayam am leiramgani thengju thengna biramgani
coronavirus ina akoi gi hakchang da pancreas ko ba gland ama lei puk manung da yawa madugi gland dugi beta cells aina cells kra yawi maduna insulin produce tawi adi hakchang da insulin puthoi insulin sina blood sugar se control torga thamjadoi ni hakchang manung chini gi chang je chapchana thamdoi ni tawbadabu hujiki coronavirus ina hujiki insulin produce tawi ba beta cells se masi directly attack tawi aduna attack torga ma adugi cells tu mana hatopangami aduna hatomni na ngasai insulin produce to begin at insulin puthopagi chance decrease tore ada insulin je handara abni na blood sugar ju wankale hoi aduna masi mayam thengna birangani hana covid na dringe da kaim tawda ba adu covid na ro matung da blood sugar mayam wankale diabetic ore hena now adugumba akoina khanghauraga na khanghaure madu control tawna ba anti diabetic hidak cha ba natraga insulin ka pa adum tawjara ani khanghauraga di khanghaudaba mayam ama su leiba adi mild infection covid infection tawgre yam kana sathina di tawgre moderate oina tawkhraga duga kona diabetes ki blood sugar ki kaimta issue hana laigidamnina adona kan di thoidona khaludaba adubu sugumba mucor gi risk kumba na tragana mai assessment lak matam da kari gi no hena khanba matam ma mi amam da thokta bana te masi thoi aduga madugi thok matam da agi aina hajagiba insulin produce to gi chang se handa base doctor masi yam chawba risk factor amani hoi phone call ta lo khachage hello atajare ming pataki sampai ba ma takpi sa akoi gi huki leina se yam su lu ya bi de gi masi matam tana immunity phagaladi phai ya bi de do cham ba praja mana athai takti ba do masi naragadi yam na doctor ma tana bi wa ha se garam ba doctor tana ga do bano aduga akoi gi landman namana cham na dispensary da nataga district hospital da masi leina ke treatment to gi khudong cha ba le rabra aduga let fungus ki update ke manipur da hoje ana ba leibra masi gi expert doctor na kyam le rege sinda takre musa funny yamna masi yamna maru bu wahang mo ori mayam gi accessible riba dispensaries PICs leriba mayam da black fungus se detect to bungam bagi chance black fungus se detect ke haita de akoi de yamna chawna chingna ba haiba madi lei chingna ba sidi adum doctor am hekta tana ba da adum makhoi na sudum pibirak bi tawbadabu masi yamna fazana diagnose tawge haitaragadi akoi da aham boina yamna darkar hoise endoscopy tawba my clinical features sing do hana khangtona hona ba my risk factor khangtona hona ba loina na clinical examination taw matam da endoscopy CT MRI gumba darkar orakpani na aduna masi multidisciplinary team approach ama tawba ma mathok tai masi gi damakte di hospital masi gi facility lay hospital sing dena hena mur aham ba hobi diagnosis ki damakte di anywhere adum yai PHCM da chalaga tanaba yagani tawbadabu chingnaba henkala agadi masi multidisciplinary plus masi fungus na ba missing se magi multi system disorder hadi blood sugar su wangba hypertension ju leiba masa immunity down japa atopa region ju leiba chest ta covid infection tawbigi hena ju sokba su leiba aduna adigi electrolyte imbalance kumba lakba masi myam lakba sna marmoraga akhoi different disciplinary approach aduga unite oina chapmina amadi dakar oibani na masi hospital gi system amada changapati yam maru yam nungai jere khanagadabudi mayam am lehori adubu covid Laichat Manungda Thengnaba black fungus laina si karino karamna layengadage habana chingbagi matangda SHIJA hospitals ki consultant ENT surgeon Dr. Moirangthem Niteshore lengbirakna wafam kya takpi khiba Dr. Buthagacheri